ꯂꯛꯅꯔꯨꯒꯦ ꯉꯁꯤꯗꯤ ꯁꯥꯟꯅꯔꯨꯒꯦ ꯀꯨꯝꯍꯩꯗꯣ ꯂꯛꯅꯔꯨꯒꯦ ꯉꯁꯤꯗꯤ ꯁꯥꯟꯅꯔꯨꯒꯦ ꯀꯨꯝꯍꯩꯗꯣ ꯌꯥꯔꯦ ꯇꯥꯆꯧꯍꯤ ꯌꯥꯝ ꯀꯟꯅ ꯍꯣꯜꯂꯤ ꯁꯨꯃꯥꯏꯅ ꯍꯦꯛꯀꯗꯧꯅꯦ ꯁꯤ ꯆꯥꯗꯣꯏꯅꯦ ꯍꯥꯎꯕꯅꯤ ꯁꯤ ꯁꯤ ꯊꯕꯛ ꯃꯔꯤꯁꯦ ꯈ꯭ꯋꯥꯎꯁꯤ ꯍꯥꯎꯕꯅꯤꯀꯣ ꯑꯁ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯁꯤꯁꯨ ꯃꯔꯤ ꯑꯃ ꯂꯩꯔꯦ ꯁꯤꯅ ꯑꯩꯒꯤ ꯏꯅꯥꯎ ꯏꯀꯥꯏꯗꯅ ꯑꯗꯒꯤ ꯁꯤꯁꯤꯅ ꯊꯝꯅꯥ ꯂꯥꯀꯣꯟ ꯀꯣ ꯊꯔꯣ ꯃꯈꯣꯛꯀ ꯍꯣꯔꯦꯟ ꯌꯨꯝꯗ ꯄꯨꯅꯕ ꯍꯦꯛꯏꯅꯤ ꯂꯣꯛꯇꯥꯛꯇꯒꯤ ꯍꯦꯛꯂꯛꯏꯅꯤ ꯑꯩꯒꯤ ꯃꯥꯏ ꯀꯖꯤꯟ ꯁꯤꯁꯇꯔꯅꯤ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤꯒꯤ ꯁꯦꯝꯕꯤꯔꯤꯅꯤ ꯊꯔꯣꯒ ꯊꯝꯕꯥꯜꯒꯁꯤ ꯊꯝꯕꯥꯜ ꯆꯥꯝ ꯅꯤꯄꯥꯜ ꯑꯅꯤ ꯑꯗꯨꯒ ꯊꯔꯣ ꯃꯌꯥꯝ ꯃꯤꯃꯤ ꯁꯤꯡꯖꯨ ꯑꯩꯈꯣꯏ ꯉꯥꯔꯤ ꯆꯥꯛ ꯆꯥꯅꯤꯡꯕ ꯈꯔ ꯋꯥꯠꯂꯦ ꯉꯥꯔꯤ ꯃꯊꯪꯗꯤ ꯑꯩꯈꯣꯏ ꯉꯥꯔꯤ ꯌꯣꯝꯃ ꯄꯨꯔꯛꯑꯒꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯔ ꯆꯥꯅꯕ ꯃꯣꯔꯣꯛ ꯃꯦꯠꯄ ꯀꯩꯅꯣꯝꯃ ꯈꯣꯏꯕꯦꯝꯗꯤ ꯈꯔ ꯇꯝ ꯇꯝ ꯂꯥꯎ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯅꯣꯏ ꯍꯦꯟꯒꯗꯧꯔ ꯀꯩꯅꯣ ꯚꯤꯗꯤꯑꯣ ꯀꯦꯃꯦꯔꯥꯃꯦꯟꯗ ꯅꯣꯏ ꯍꯦꯟꯒꯗꯧꯔ ꯀꯥꯏ ꯌꯥꯔꯅꯤ ꯀꯩꯅꯣ ꯇꯨꯡꯗ ꯌꯦꯡꯉꯨ ꯃꯤ ꯂꯩꯁꯥꯕꯤꯗ ꯋꯥꯏꯁꯜꯂꯨꯅꯤ ꯆꯍꯤ ꯃꯇꯥꯡ ꯆꯥꯗꯔꯦ ꯑꯩꯗꯤ ꯉꯥꯎꯕ ꯍꯜꯂꯒꯦ ꯑꯩꯗꯤ ꯉꯥꯎꯕ ꯍꯜꯂꯒꯦ ꯑꯩꯗꯤ ꯉꯥꯎꯕ ꯍꯜꯂꯒꯦ ꯌꯥꯔꯦ 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 ꯏꯆꯟꯅꯨꯄꯤ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ ꯏꯆꯟꯅꯨꯄꯤ ꯍꯧꯖꯤꯛ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ ꯃꯥ ꯑꯣꯖꯥ ꯑꯣꯏꯕꯅꯤꯅ ꯄꯦꯄꯔꯒꯁꯦ ꯍꯧꯖꯤꯛ ꯄꯤꯛꯅꯤꯛ ꯆꯠꯂꯐꯥꯎꯗ ꯑꯗꯨꯝ ꯑꯟꯁꯔ ꯁꯀ꯭ꯔꯤꯞ ꯑꯉꯥꯡꯒꯤ ꯑꯟꯁꯔ ꯁꯀ꯭ꯔꯤꯞ ꯀꯠꯇ ꯈꯣꯠꯂꯤ ꯍꯧꯖꯤꯛ ꯊꯕꯛ ꯆꯤꯟꯕꯩ ꯆꯥꯡꯗ ꯏꯀꯥꯏꯗꯅ ꯈꯨꯝꯖꯤꯟꯈ꯭ꯔꯦ ꯂꯩꯁꯥꯕꯤꯅꯤꯅ ꯂꯣꯛꯇꯥꯛ ꯎꯍꯧꯔꯦ ꯂꯣꯛꯇꯥꯛ ꯂꯦꯛ ꯈꯣꯏ ꯆꯨꯞꯅꯔꯤꯅꯦ ꯀꯩꯅꯣ ꯑꯃ ꯂꯩꯕꯅꯦ ꯀꯔꯣꯝꯗ ꯆꯠꯄꯅꯣ ꯈꯪꯗꯦꯕ ꯒꯥꯔꯗꯦꯟ ꯑꯃ ꯂꯩꯕꯅꯦꯕ ꯁꯦꯟꯗ꯭ꯔꯥꯗ ꯁꯦꯟꯗ꯭ꯔꯥꯒꯤ ꯆꯤꯡ ꯀꯥꯐꯝꯁꯦ ꯅꯠꯇꯕꯗ ꯑꯥꯗꯩꯗꯤ ꯑꯣꯏꯗꯣꯏꯅꯦ ꯆꯥꯛꯀ ꯆꯥꯕ ꯑꯃ ꯂꯩꯕꯅꯦꯕ ꯀꯔꯣꯝ ꯅꯥꯀꯟ ꯆꯠꯂꯤꯅꯣ ꯈꯪꯗꯦ ꯑꯥꯗꯩꯁꯤꯔꯥ ꯑꯩ ꯆꯠꯂꯨꯔꯦ ꯇꯨꯝꯃꯤꯉꯩ ꯂꯝꯕꯤ ꯈꯪꯍꯧꯗꯕ ꯑꯥꯗꯩꯁꯤꯔꯥ ꯑꯗꯒꯤ ꯁꯤ ꯊꯥꯕꯁꯦ ꯑꯥꯗ ꯐꯝꯃꯤꯁꯦ ꯑꯥꯗ ꯐꯝꯃꯤꯁꯤꯡꯁꯦ ꯁꯤ ꯆꯥꯛ ꯆꯥꯕ ꯑꯁ ꯑꯩꯈꯣꯏ ꯕꯥꯗꯤ ꯃꯊꯥꯏꯅꯦ ꯁꯤꯔꯦ ꯌꯥꯝꯅ ꯄꯦꯟꯁꯤꯜꯒꯤ ꯇꯥꯏꯞꯇ ꯌꯥꯝ ꯐꯖꯩꯌꯦ ꯁꯤꯅꯔꯤꯁꯦ ꯐꯣꯇꯣ ꯀꯥꯞꯄꯣ ꯃꯣꯏꯔꯥꯡꯗꯁꯨ ꯁꯤꯡꯖꯨ ꯌꯣꯜꯂꯝꯒꯅꯤꯀꯣ ꯌꯣꯟꯕꯅꯦ ꯃꯌꯥꯝ ꯁꯤꯡꯖꯨꯗ ꯉꯥꯎꯔꯦ ꯍꯜꯂꯣ ꯉꯁꯤ ꯑꯩꯈꯣꯏ ꯄꯤꯛꯅꯤꯛ ꯂꯥꯛꯏ ꯀꯩꯅꯣꯗ ꯊꯥꯡꯒꯅꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯑꯁꯣꯝꯗ ꯃꯅꯨꯡꯗ ꯆꯪꯉꯒꯅ ꯀꯔꯥꯡ ꯂꯩꯗꯣꯏꯕ ꯑꯗꯣ ꯑꯩꯈꯣꯏ ꯍꯤ ꯍꯣꯜꯂꯒ ꯆꯠꯇꯣꯏꯅꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯏꯆꯟꯅꯨꯄꯤꯒꯤ ꯃꯃꯥꯟꯕꯤ ꯑꯃ ꯂꯩꯌꯦ ꯃꯣꯏꯗ ꯆꯥꯛ ꯊꯣꯡꯉ ꯆꯥꯔꯨꯗꯣꯏꯅꯦ ꯑꯁꯤꯗ ꯉꯥ ꯌꯣꯟꯕꯁꯦ ꯑꯝꯇ ꯌꯦꯡꯉꯨꯁꯦ ꯃꯌꯥꯝ ꯁꯤꯗ ꯉꯥ ꯌꯣꯜꯂꯤ ꯌꯥꯝ ꯐꯖꯩ ꯉꯥꯁꯦ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯃꯛꯀꯦ ꯇꯧꯕꯅꯦ ꯁꯥꯏꯌꯦ ꯆꯥꯝꯃꯔꯤꯅ ꯁꯤꯁꯤꯔꯥ ꯁꯤꯁꯦ ꯆꯦ ꯁꯤ ꯆꯥꯝꯃꯔꯤ ꯌꯥꯡꯈꯩꯅꯤꯌꯦ ꯁꯤꯅ ꯆꯥꯝꯃꯔꯤꯅꯤꯌꯦ ꯁꯤꯁꯦ ꯁꯤꯅ ꯆꯥꯝꯃꯔꯤ ꯁꯤꯅ ꯆꯥꯝꯃꯔꯤ ꯌꯥꯡꯈꯩ ꯉꯥ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯇꯨ ꯁꯣꯝ ꯅꯥꯀꯟꯒꯤꯁꯤꯅ ꯁꯤꯒꯤꯁꯤꯅ ꯆꯥꯝꯃꯔꯤꯅꯦꯌꯦ ꯁꯤꯅ ꯆꯥꯝꯃꯔꯤ ꯌꯥꯡꯈꯩ ꯁꯤꯅ ꯆꯥꯝꯃꯔꯤꯅꯦ ꯁꯤꯒꯤꯁꯤꯅ ꯆꯠꯀꯗꯧꯕ ꯉꯥꯏꯅꯔꯦ
ngam em siapa sih lo tak tina terus ngam em sia ngapa ke sia as mai tare 그래 한번 레어 han give the money bu thok nam lai si nga si kai ngam si ba ai korom ni cha de atopa atore khajing ji lek se mostly ko yare koi hi tong ba hau age ko na thalaga sai penu moi ran je no chandra gi ko da sau hoi ngai le ima hoi chen pi hoi nya 마마는 무슨 뭐 마마는 무슨 그런 파티 yung em phazai lo tak se ngo khoi bot na mangai ri khoi khangna ba bot ne ba chen pi gi mama na bi oi ba adu moi da sala sak saw de lão mem chăng ngô chăng rồi là sẽ là kiểu bột tôm bao cái mem bột tôm đó đấy gì chăng Isan nupi ka ma isan nupi pang mai mamal nga ngari bod你来这边的，找个中医这些，买米了不搞不？啊，这搞不弄嘞。找个哪里？你有嘞？刚没那多，听过了。 nupa itu chang agi ki sai mem na找个中医来的，我哎那就买米个让米了，啊这了我。 ai la sa mo yi sem du han sa sa thore halak pai duri da你干了？我你干。 chang ba 别他们那个no。hoi khao ko ni ma ru那米刚没了，我不让。 nang kai sa来劲的。 ma tu mo rồi nó tàu ya ni nhưng mà ngang ngủ thế 어 hoi sang na ke 니 많이 돼. cái tên không hay không quên đi là 이 홀나 보네 không có hầu đấy chân pigi bagi husband ni thuốc ăn yêu mà đồ sai đi tập wangang sini chân pi ton ton bini matang je ima matang na pigi chân pigi manau pai ni pi ali matang je masa masa mayam lai sini chân pi ni mai maman gini em dari satu isi Luna yun. Hore ko ba?
소리에서 란점마 손님만 돌리고 봐. 끝나게 소리에서 앞에만 소리고 이 정도는 시다. 가까워 결정. 여러분은요. 맞다 또 ꯀꯩꯅꯣ ꯇꯧꯋꯦꯅ ꯇꯥꯏꯌꯦꯕ ꯂꯧ ꯀꯔꯤ ꯂꯣꯛꯇꯥꯛꯁꯤꯗ ꯐꯨꯝ ꯄꯨꯔꯥ ꯃꯇꯣꯝꯗ ꯑꯍꯤꯡ ꯑꯃꯗ ꯄꯨꯔꯥ ꯐꯨꯛꯈꯤꯕ ꯑꯃ ꯀꯩꯅꯣ ꯇꯧꯋꯦꯅ ꯐꯨꯛꯈꯤꯅ ꯑꯍꯤꯡ ꯑꯃꯗ ꯂꯩꯔꯝꯗꯕ ꯆꯠꯈꯤꯅ ꯂꯝꯕꯤ ꯑꯃ ꯇꯧꯈꯤꯕꯗꯣ ꯑꯧ ꯃꯩꯁꯨ ꯄꯥꯠꯇꯅꯦ ꯑꯆꯧ ꯄꯥꯠꯇ ꯄꯨꯝꯅꯩ ꯄꯥꯠꯇꯅꯦ ꯑꯩꯈꯣꯏꯁꯨ ꯇꯥꯏꯌꯦꯕ ꯉꯛꯑꯦꯕ ꯇꯥꯕ ꯀꯩ ꯋꯥꯅꯣ ꯐꯨꯝ ꯀꯥꯅꯕ ꯐꯥꯕ ꯄꯨꯂꯞ ꯃꯥꯡꯉꯦꯕꯀꯣ ꯂꯩꯒꯤꯗꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯊꯣꯡꯖꯤꯟꯕ ꯐꯃꯨꯡꯗꯒꯤ ꯑꯗꯨꯝ ꯊꯣꯛꯄꯗꯤ ꯂꯩꯔꯝꯁꯨ ꯀꯩꯅꯣꯅꯤ ꯁꯦꯟꯅꯔꯤꯁꯦ ꯁꯅꯥꯃꯍꯤꯅ ꯀꯣꯜꯂꯦ ꯏꯃꯨꯡ ꯈꯨꯗꯤꯡꯃꯛꯁꯦ ꯁꯅꯥꯃꯍꯤ ꯁꯦꯟꯅꯔꯛꯄꯗꯤ ꯊꯥꯁꯤ ꯅꯨꯃꯤꯠꯇ ꯆꯪꯉ ꯂꯩꯔꯦ ꯅꯣꯡ ꯄꯥꯝꯕꯗꯒꯤ ꯊꯣꯛꯄ ꯍꯧꯔꯦ ꯃꯊꯪ ꯁꯤ 이모기시다가 막 어머님이 내리지. 아니 망고 거기 동심반 다리주리 김시봉 점착기가 엄마. 아동 뭐 펑펑 내리지. 아주도 마망다 아무복 토키드리바. 토끼. 한덕단네바 떠오리세. 그래 뭐 할 사이야마 아니 하가래. 자리 아니. ꯈꯪꯗꯦ ꯑꯗꯨꯒꯤ ꯈꯪꯗꯦꯗ ꯑꯉꯛꯄꯅꯤ ꯑꯩꯈꯣꯏꯅꯗꯤ ꯈꯪꯗꯕ ꯈꯥꯄꯊꯣꯏꯕꯤ ꯋꯥꯔꯤꯗ ꯌꯥꯎꯕ ꯋꯥꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯊꯥꯡꯃꯣꯡꯗ ꯑꯩꯈꯣꯏ ꯋꯥꯔꯤ ꯂꯤꯀꯥꯟꯗ ꯀꯩꯅꯣꯗꯨ ꯀꯔꯤ ꯆꯥꯎꯗꯨꯅ ꯁꯖꯤꯛ ꯆꯥꯕꯗꯨ ꯏꯀꯣꯞ ꯄꯥꯠꯇ ꯆꯥꯕꯒ ꯇꯥꯏ 이꽃 밭에 그런 거 있거든. 거기에 오이남 람보레 이제 지금 막 가냐가. 이꽃 밭이. 오이남이 막 가. 하여튼. 아, 가오 간만에 로람바 사랑 마이바 거기 사람이 팔았거든. 간만에 파고도. 마빠는 로람바 산. 마치는 그런 것도 마빠기 산 마치는 뭐 너희 다독했잖아. 한무가 간버가 가오구나. 세나더나 마신 먹고하지 망거나 거나 샘 살거나 노인네라고도 아들은 가오구나. 그거 떨어보더기 마기 싸고 탁고 머닝 통곡다가 마지 마지 와락보더기 한무지나 이파이붕어 아들은 이파이붕어부 아이코이나 혼나봐 그런 떠들어미나 마땅 그러는 그거 떠러 내루로나 다독히거든. 간만에 파버 맞티가 산도. 아두다 마기나 자기 마빠나 마마나 비람바 피 가방 토리도나 만남 남을라 파기바 포네바. 마나 파바 ngam potna tieba. 아두다 떠러가 또 민나 마 하라게나 젠살락보다 마 대타기바 포네바. 아버지 아버지 사무로 우리 나 할아버지 빼나는 할아버지가 마지막 야우들이다. 어느 시대 빼나 할아버지가 빼나 sakwa 해주는 가물토지 와리 집이 보이지. 아두 양 사티범 이바이 마두 양 사티범 나 하이터블 라이논 티론나 하이터블 나가 찹고야 돼 하이. 뭐기 거기 이바이 거기 라라고 뭐지. 마만다 디셈부더기 닌텐도고 할람메라메. 양부 사메마. 아코이 마카라가 하는 양 야부에. 마 질라이기자. 아코보는 무슨 한양 페나데 하나를 서베레. 마이 모두 다 베라 공도 하이터비야 디야바 와리 공도야 디야바 마나 와리시 아이도 미션도니 그게 뭐 정말 또 그래요 마이도 마이비 땅콩 사바 베라 공도 시 우마라이 하라고 공도 디야바 아도 너희 공부기 시작하기 뭐도이나 베라 공도나 너희 그것도 보니나 마나를 슈퍼가 많은 것이고 거기 반도로주 아이 건강지기 퍼퍼떡이
우리나 리셋과하더나 또 번뜩뜨느나 양은 상고는 또 이야. 아니게 이만한 거 몰라요. 왜 니가? Amano kano to uda nga mano uda. 그러게 그러게 봐. 아니 무슨 너무 컴플레지. 나 내가 nga야 우리 분이 봐. nga는 거 하는 게 안다나. 지금 보고 가서. 되게 좋은데. 그래는 뭐 하는 거. 업무 올라가. 부모는 본다라네. 공부합니다. 그래서 어디서 말로 통화봐. 파지대 봐. 한 파지대에 이모기야. 서. 노 스마일 또. 스마일 또. 아. 손도 놓은 게. 찌는 건 어가 또 내가 나 생각 좀 찌는 거. 사람이 그렇지. 한 번도 그러네 그 바람은. 하면. 나 이제 아코이 안 하면 안 되더라고. 그죠? 왜 지금 뭐 하나? 스무 우생들은 많아 그 아이 하냐 대가 아마 건져드네 비디오 남는 거. ला फिर कोई पार्ट के सर ने लासन 나순이 ला 땡 양파감이 거거라 그무슨 록딱 अबे मैं सुन रहा हूँ 퇴비스나 시세 kano Sina aigi cousin sister, my cousin sister. 나 놓으세요. 깨빼야 버려. 어머나 이게 is. 파문 나야 기대. 이제 기회가 됐달라. 제, 보이는 거. 자, 이 반응 장난 좀 할래 이래. 야래. 사실 조금 더 그렇게 하면 그지 뭐. 슬래퍼 디 헬레 봐. 슬래퍼 디 헬레리. Maka di kan tu masai ko ji Ladakh si yang putra berkemai dong kum kan dah. Putra dek kal. Ada sing ka be ne kan mama ko kalin lai ho barung ji. Jadi kwang tu yo bi. Apa lau tu ban dak kamasa ni. Lau ke. ꯊꯝꯕꯥꯜ ꯌꯥꯝ ꯊꯨ ꯂꯣꯏꯔꯝꯃꯦ Sing jauh bi. Baga tu ga ko ke mama ki ka na sam ho jo. Anu da lu ki ba. ꯂꯥꯛꯑ ꯍꯤꯛꯏꯔꯕ ꯃꯈꯣꯡ ꯉꯥꯡꯉꯥꯏꯅꯦꯕ 야구래 오지. 그리 칼리하. Pwede sama ya, pwede sama ya. Ama nung blend. Tome, sorry. 거기도 콜라 사이 아니에. 타이네 데 코이네 모이랑 랍간 하이크 ям 로는 거네. 하이크 빠는 것도 모지만은. Làm cùng lấy kiểu gì? Đây là mặc đồng bằng rồi. Cái nâng hồng ra về. Lấy kiểu. Xí rửa. Đây. Nào một xăm làm.
ꯀꯣꯟꯅ ꯆꯥꯕ ꯌꯥꯕ ꯀꯩꯀꯩꯅꯣ ꯈꯔ ꯑꯗꯨꯅꯦ ꯍꯤ ꯑꯗ ꯂꯩꯔꯦ ꯌꯥꯝ ꯐꯪꯗꯦ ꯑꯩ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯄꯤ ꯊꯝꯕꯥꯜ ꯁꯨꯝ ꯊꯥꯂꯛ ꯌꯥꯝ ꯄꯤꯛ ꯄꯤꯛꯑꯦꯗ ꯆꯠꯂꯦ ꯆꯠꯆꯖꯅꯤ ꯍꯦꯎꯅ ꯄꯥꯝꯃꯨꯏꯗ ꯄꯥꯝꯃꯨꯏ ꯑꯗꯨꯅꯦ ꯍꯦꯎꯅ ꯄꯥꯝꯃꯨꯏꯗ ꯂꯩ ꯁꯥꯗꯕꯤꯗꯣ ꯀꯩꯅꯣ ꯑꯆꯧꯕ ꯁꯥꯟꯅꯔꯦ ꯑꯗꯨ ꯁꯛꯄꯨꯗꯤ ꯇꯨ ꯅꯨꯄꯥ ꯀꯣꯟꯅ ꯆꯥꯕ ꯁꯤꯁꯦ ꯅꯨꯄꯥ ꯅꯪꯒꯤ ꯑꯩꯅ ꯍꯦꯛ ꯄꯤꯔꯤꯅꯤ ꯑꯌꯥ ꯑꯃ ꯑꯆꯧꯕꯁꯦ ꯀꯩꯗ ꯃꯥꯟꯅ ꯁꯤꯗꯤ ꯌꯥꯝ ꯐꯪꯗꯦꯕ ꯁꯤꯗꯤ ꯑꯗꯨꯗꯤ ꯌꯦꯡꯉꯨꯅ ꯁꯤ ꯅꯍꯥꯟ ꯏꯦ ꯃꯥ ꯑꯩꯈꯣꯏ ꯗꯦꯃꯦꯖ ꯇꯧꯅ ꯊꯕꯛ ꯇꯧꯕꯅꯤ ꯈꯔ ꯍꯦꯛꯐꯝ ꯇꯧ ꯈꯔ ꯍꯦꯜꯂꯣ ꯁꯤꯅ ꯊꯝꯕ ꯁꯤꯅ ꯈꯛꯇꯪ ꯆꯥꯎ ꯁꯤꯒꯨꯝ ꯇꯧꯗꯅ ꯅꯨꯡꯉꯥꯏꯖꯦ ꯅꯨꯡꯉꯥꯏꯌꯣ ꯂꯩꯔꯦ ꯏꯟꯗꯤꯅꯥ ꯊꯝꯕꯥꯜ ꯀꯣꯟꯗ ꯉꯥꯎꯕꯅꯦ ꯁꯤꯅ ꯊꯝꯅ ꯂꯥꯛꯀꯣꯟ ꯈꯔ ꯆꯥꯕ ꯌꯥꯝ ꯐꯪꯉꯣ ꯁ꯭ꯋꯥꯏꯁꯤꯗꯤ ꯂꯥꯡ ꯊꯥꯡꯉꯒ ꯐꯅꯗꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯥꯏ ꯂꯥꯡ ꯊꯥꯔꯕꯗꯤ ꯑꯗꯣ ꯑꯩꯈꯣꯏ ꯉꯄꯥꯛ ꯑꯣꯏꯅ ꯇꯧꯕ ꯉꯄꯥꯛꯒꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯉꯄꯥꯏꯗꯣ ꯑꯣ ꯉꯄꯥꯏ ꯌꯥꯝ ꯐꯕ꯭ꯔꯥ ꯁ꯭ꯋꯥꯏꯁꯦ ꯉꯄꯥꯏ ꯉꯥꯛꯇꯪ ꯑꯌꯥ ꯆꯨ ꯉꯄꯥꯏꯗ ꯀꯦꯖꯤ ꯀꯌꯥꯃꯨꯛ ꯇꯥꯕꯒ ꯐꯥꯏ ꯀꯦꯖꯤ 5 ꯇꯥꯕꯒ ꯌꯥꯎꯕ꯭ꯔꯥ ꯉꯄꯥꯏꯗ ꯑꯥ ꯃꯥꯗꯤ ꯏꯟꯗꯤꯅꯥ ꯚꯤꯗꯤꯑꯣ ꯅꯝꯃꯣ ꯅꯝꯃꯦ ꯂꯩꯔꯦ ꯃꯥꯏꯊꯣꯡꯗ ꯆꯣꯏꯖꯥꯏꯅ ꯇꯥꯍꯜꯂꯤꯕ ꯅꯨꯡꯁꯤꯕ ꯍꯩꯇꯅ ꯀꯔꯤꯒꯤ ꯄꯤꯔꯤꯕ ꯁꯤꯁꯦ ꯅꯪ ꯀꯌꯥꯝ ꯌꯥꯝ ꯍꯦꯗꯅ ꯆꯥꯕ ꯌꯥꯅꯤ ꯆꯥꯕ ꯌꯥꯅꯤ ꯍꯣꯔꯦꯟ ꯑꯥꯗ ꯁꯤꯡꯖꯨ ꯂꯩꯐꯝꯗ ꯁꯤꯡꯖꯨ ꯀꯣꯜꯂ ꯆꯥꯔ ꯂꯣ ꯁꯤꯗ ꯑꯗꯨꯝ ꯆꯥꯝꯈ꯭ꯔꯦ ꯆꯥꯝꯃꯒ ꯄꯨꯔꯛꯑꯕꯅꯦ ꯁꯥꯏꯌꯦ ꯁꯤꯁꯦ ꯅꯪ ꯉꯝꯃꯣ ꯍꯥꯏꯕ ꯅꯪ ꯃꯣꯕꯥꯏꯜ ꯇꯥꯈꯠꯂꯛꯈꯤꯅꯤꯀꯣ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯐꯖꯅ ꯄꯥꯏ ꯅꯪꯒꯤ ꯅꯠꯇꯦ ꯑꯩꯗꯤ ꯈꯪꯗꯦ ꯀꯩꯅꯣ ꯍꯥꯡꯇꯣꯔꯛꯑꯕ ꯑꯩ ꯂꯣꯛꯐꯝ ꯏꯁꯥꯁꯦ ꯅꯥꯔꯝꯕ ꯂꯣꯏ ꯐꯈ꯭ꯔꯦ ꯂꯣꯛꯇꯥꯛ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯃꯅꯥꯛꯁꯤꯗ ꯈꯣꯡ ꯂꯧꯊꯣꯛꯀꯦ ꯂꯧꯊꯣꯛꯎ ꯀꯩꯗꯧꯕꯩꯅꯣ ꯇꯥꯈꯤꯅꯕꯅꯤ ꯈꯣꯡꯅꯒ ꯊꯦꯛꯊꯣꯛ ꯇꯧꯔꯤꯁꯦ ꯋꯥꯏꯠꯁꯦ ꯑꯗ ꯂꯩꯔꯦ ꯑꯁꯣꯝꯗ ꯅꯍꯥꯟ ꯀꯔꯥꯡ ꯆꯠꯂꯨꯕꯅꯦꯕꯀꯣ ꯀꯔꯥꯡ ꯂꯣꯝꯗꯗꯤ ꯀꯩꯝ ꯍꯧꯗ꯭ꯔꯦꯅꯦ ꯁꯨꯃꯥꯏꯅꯅꯦ ꯁꯤꯒꯤ ꯀꯩꯅꯣ ꯁꯤꯟꯁꯤꯅꯅꯦꯅ ꯅꯨꯔꯥꯊꯦꯜ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯆꯠꯄ ꯃꯄꯥꯟꯗꯗꯤ ꯂꯩꯇꯦ ꯃꯆꯥ ꯂꯩ ꯃꯆꯥ ꯚꯤꯗꯤꯑꯣꯁ ꯑꯗꯨꯅ ꯂꯩꯇ ꯑꯗꯨꯗ ꯊꯝꯕꯥꯜ ꯂꯩ ꯁꯤꯗꯤ ꯌꯥꯝ ꯐꯩ ꯃꯇꯨꯡꯗꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯁꯤ ꯂꯩ ꯁꯥꯠꯇꯕ ꯍꯦꯎꯅ ꯄꯥꯝꯃꯨꯏ ꯁꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯏꯟꯖꯤꯟꯗꯨꯗꯒꯤ ꯑꯧ ꯏꯟꯖꯤꯟꯗꯨꯗ ꯁꯤꯅ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏ ꯃꯈꯣꯡꯗꯨ ꯀꯩꯗꯣ ꯀꯣꯗꯣ ꯈꯪꯗ꯭ꯔꯗꯤ ꯑꯩꯈꯣꯏꯁꯨ ꯁꯦꯝꯃꯣꯏꯌꯦ ꯂꯩꯔꯣ ꯐꯖꯅ ꯂꯩ ꯂꯩ ꯑꯩꯈꯣꯏꯒꯤ ꯃꯊꯛꯀ ꯈꯟꯅꯦꯕ ꯃꯊꯛ ꯈꯜꯂꯗꯤ ꯐꯅꯤ ꯃꯊꯛꯀ ꯈꯜꯂ ꯐꯖꯅ ꯁꯦꯝꯃꯦ ꯃꯊꯛꯀꯤ ꯅꯪꯗꯣ ꯍꯧꯖꯤꯛ ꯄꯣꯠꯁꯨ ꯁꯤ ꯇꯧꯔꯔꯣꯏꯕ ꯍꯤꯁꯨ ꯀꯥꯡ ꯃꯌꯥ ꯑꯣꯏꯕꯒꯤ ꯀꯩꯅꯣꯁꯨ ꯇꯧꯔꯝꯃꯅꯤ ꯀꯥꯡꯒꯤꯗ ꯂꯥꯏ ꯀꯠꯄꯒꯤ ꯁꯤꯈꯤꯕ ꯃꯌꯥꯝ ꯍꯥꯏꯁꯦ ꯊꯝꯕꯥꯜ ꯂꯤꯈꯠꯂꯛꯄ ꯊꯝꯕꯥꯜ ꯑꯣꯟ ꯉꯝꯗꯦ ꯊꯝꯕꯥꯜ ꯑꯣꯟ ꯉꯝꯗꯦ ꯊꯝꯕꯥꯜ ꯑꯣꯟꯗꯣꯏꯅꯦꯕ ꯊꯝꯆꯦꯠꯁꯦ ꯑꯗꯣ ꯊꯝꯕꯥꯜ ꯂꯤꯈꯠꯂꯛꯄ ꯉꯝꯗꯦ ꯑꯩꯁꯤꯗ ꯑꯗꯨꯗꯩ ꯍꯥꯀꯠꯆꯕꯅꯤ ꯏꯕꯦꯝꯃ ꯑꯗꯨ ꯄꯥꯏꯔꯨꯅꯣ ꯑꯦꯂꯔꯖꯤꯛ ꯑꯣꯏꯕꯅꯦ ꯆꯟꯅꯤꯁꯥ ꯑꯗꯨꯗꯩ ꯊꯝꯕꯥꯜ ꯍꯦꯎꯅ ꯅꯨꯡꯉꯥꯏꯇꯦ ꯂꯩ ꯐꯖꯅ ꯁꯥꯠꯄ ꯐꯩ ꯍꯤꯞꯄ ꯌꯥꯏꯌꯦ ꯁꯤꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯍꯦꯎꯅ ꯃꯥꯂꯦꯝꯉꯥꯟꯕꯤ ꯄꯥꯝꯃꯦ ꯍꯥꯏꯕ ꯅꯠꯇꯦ ꯅꯪ ꯄꯥꯝꯃꯦ ꯍꯥꯏꯗꯨꯗꯤ ꯁꯥꯠꯇ꯭ꯔꯤꯌꯣ ꯑꯦ ꯁꯥꯠꯄꯗꯤ ꯐꯖꯔꯣꯏꯌꯦ ꯍꯧꯖꯤꯛꯀꯤꯗꯤ ꯁꯥꯠꯇ꯭ꯔꯦ ꯑꯥꯗ ꯁꯥꯠꯄ ꯑꯃ ꯌꯣꯜꯍꯧꯋꯦ ꯃꯥ ꯑꯌꯣꯟꯕꯗꯨꯅꯤ ꯊꯔꯣ ꯍꯦꯛꯁꯤꯔꯥ ꯀꯥꯏꯗ ꯂꯩꯒꯦ ꯊꯔꯣ ꯂꯩꯌꯦ ꯊꯔꯣ ꯃꯥ ꯆꯠꯂꯁꯨ ꯌꯥꯏꯌꯦ ꯊꯔꯣ ꯐꯖꯅꯤ
ไททานิกนุปาคุณนี่ไททานิกแต่ตัวน้ำ ก็ซื้อนั่งสิเป็นอะไรนั่ง นุปาคุณนี่ไททานิกแต่น้ำสิบอัน ซื้อ please ทารุเขาสิ ไอ้คุดใช้ตัว นั่งไม่นั่งไม่นั่งไม่นั่ง 哎，可以，你也不是的，你过来，哎，说，ไม่ให้ก็ต้องมีพี่จ้าหนูอยู่เนี่ยหอบวันนี้สิ สิทารุมาริจะข้อที่หาบุญก็ ย่า ทำภาษาอะไร สิสมารีมเลยดิทารุมารีมเอา นั่นที่ไอ้เบี้ยมลำมันเอ้ยเขาคนไล่เดียวอ๋อเอาตัวไล่กี่ตัวสังกัด ไปย่านั่งอยู่ตัดเลยให้ตัวไปช่วยกัน ปั๊บนะปาระกันนะตัวตัวบ้าตัว Kesana? Ya, terima. yang pun Ya, mati sih. Ya, ya. Tapi di sawah, aku cuma Orange hindi sayang. Kamu. ada lamu. Kaya nam dar poso ulit yung danaba. Posok jalan jan. Lupa ko ni Titanic kita nam si Bore. Kakanda ba? Hindi walang tao. Eh, teman sam ni pani. Ako ko abe mo di hiting na babasa pa to patna mo bigo. Video. Wow. Tamban si am tang na. Ara bumi si. He ka do pa mo bumi ho no. Eh, oh, le sabi ni, le sabi ni. Na hiyo na. Hiyo ne. Lấy sao đi đấy? Oh. Eh tala ka ni ko nang tao yun. Manung dai, manung dai. Oh. Iga ko da puka ni. Yari. Sa jim di ka phone ni ka no ko sa mo le do mal. Mana yung mobile tu bro? Di ba do hai gano ka. Eh, mobile. Tawaran bem. Mana ada juga? Mobile sa pagtawaran. Sas ka na lang. Tong jare si. Si da kan ji hi tong no bani lang thak pu ya maro da. Lang thak pu ya do ma de hi no ko cha le dina. Sama mo ya? Karino. Leira. Sumsing. Last ya le. Kan no tong yare. Hi do ko hon ba hai ga trang de jin try to yin ji ra. Tau no pa, tau no. Na de Give me na. another beer, Jose. Se. Ma, aku nyaw re. Ai bi try de. Asa du mo lo to. Nam ba nam ma po siya. Na te khang de nang yong na de ngi. Sindu ke puro. Masih. Dia ka daro pa. Ta so hi ang kan holi. Mali de ko. Hai na de ko la phone sa phone ga to. Ko no ko gi ngal ka phone na phone ka. Sangai festival lo to. Ko si be ni. Ko si ko mo mi si. Ta na ya. Ko si yo holle. Hai de mo ko to sa ke. Asa pa ko ni. Ya re tanu pa. Yam chang man ga re. Ai wa re ba kala yam su e ba. Mu tha lagi ko. Nang mo ge ba. Na te. Wah, ini betul deh. Holo. Hai na lang mo video do. Nang ge video na te video. Foto na mo ka video. Dai no on len chan ta. Debe.
되나 너? 두번 토마카랑 원 토고 걸래 되봐. 손도 올라 뭐 올라네 돼. 아따 봐. 때 마이도 좀 올라 뭐이 올라. 누가 지기 다이나 올라. 마 소모 토크로 봐. 마이도 좀. Ay, kisayda. Babam doon. 야야 또 저. 갔다 오세요. Nang stop to ba? Ito ka rin, stop to ba? Pura stop. Ano tayo na mamali? 어, 마이 마닝 할랄라 콜. Sum da si tharong yo lang. Ano pa sinto niya? 살아가노. Mới bạn ấy chắc chắn là cả được thật con lâu. Nè mà dùng được cũng sai là cũng qua đây. Dạ đấy. Đăng đi đâu cũng rộng. Đừng đưa. 잠깐 나 이제 오거든 너무 시원하다. 자도 보면 나 타타타타타타 여기. 이거래. Kanji garisina ba sida. 야 해피로 온다. 뭐 이러 동네 다 모이나 거. 대 모이나 잭크스 거. 아, 좀 잭크. 아이디. 한 발음만. 통은 또. 헤디 시우이. 와우. 아, 네 만나도. Parang i-bake siya tao. Nang lay dress yari ko. Malay niya. Happy ito. Kaya pa daw mer. Karay apat pa kalagay diri. Nati palay ni. 제시다 씨. 아직이 탐나도 돼. 아 손비가. 누가 오늘 버전을 내. 로 시간을 넣을래. 콜라 피게 탐나도. 누가 버전 랭게. 바로 누가 요. 그냥 버전 랭게. 오늘에 짠랑 빠이도. 내가. 아두 빠이 누나 막하도. Hindi ba television na na? Seafood na to sa 저 싸만하게 좀 빤히 세매면서. 쌈이 빤히지. chicken na ba? Magkong na lang siya. 리더 까나요. Kasi manali ka na rin Loktaktagi hegla ini aigi my cousin sister ni akhoi isanupi gi sembiri ni tharuga thambal gasi thambal sam nipal ani aruga tharo mya sinna aigi ina kaiden adigi si sinna thamna lakon ko tharo makhokka horen yumda punaba ke ini ngasisu moirang haidaru sen haidaru ini inaupi aniga aigi sister ani cousin sister aniga hojik cha thakto ni moi sigi cha tha ani pasau sida leire isan pikan na photo na mi sita harau dana bora hauba lap fajabasiga am haudore wow morok metpi Maling ambil emang walau deh. 아주 남보다 소문적하게 하러 소는 사이드 하는 거 같습니다. 심각한데. Nate semua. Tambal man. may tare sisina pay nangasay halak pa do awe
这些，请就是来都。ทำบ้านโบราณทำมีสิ่งจุดง่ายพักจะมีเมื่อคืนวันง่ายไม่ใช่เด็กง่ายที่โยมมาปลากันจนหน่วยสั่นครับมูไม่ปะเรา ค่อยเพียมดิเขาก็ต้มหลอกกันไอ้งูตัวนู้นเห็นกันตัวกันวิดีโอแคมเมราแมนตัวนู้นเห็นกันตัวกันอย่างไรกัน ตรงได้ยังมีอะไรใช้ไม่ได้ไว้ฉันรู้นี่เองกันแค่เจไม่เคยจับหนึ่งแต่เราอันนี้เราเป็นโน เขาล้ำหลอกเขาหนักสั่นเลยดีอ่ะแต่นั่งเขาจะนั่งนำ Natunya jangan สามนี่ oke lah. चलो Isa is background kita orang ni doh. lo ko lo re ka nona video lo चलो yung awak tan sen mo law jing Kita kami. Aku cari dia. Kau itu nene, Maya itu nene. Kita tu. Sekian tengah pamning saya. phambo se chia le phambo na这是那个更老实。说，你的锅那底下不是 Nanti foto namo. 那个 video 那么呢？从这种，那弄过来上那么。哎，这两个谁？说的是辣那个。Ai yang ni man gada ai kui oh tu. 这从这阿妈那个老，这个长真的老。从长真的老。要呀。哎。这公啊。弄一老，一老走。呀。